चंगी मसी ममुत तारकांदा अखोई येलोमी सिंगी माई पाक बोयगनी येलोमी अखोइना थबक तोबदा वखन खन अखोई समम नरगुमसी अदुना हौजिक कुकी मिलिटेंट सिंगसिना मणिपुर तौरैब असे अखोई येलोमी पुनमक्ता अचौब सिंगनबा अमनी मसीगी पाउकुमजे अखोई चपचाना पिहौसी मसी पिहौद्रगदी अखोई येलोमी अखोई तुंगी लंबी यामना तेंजंगनी तुंगदा अमम लंबी अमा अखोई सोइनरगनी हौजिक कुकीगी चिंगी खुनजिंगदा स्टेट फोर्स संग यारोय हारिबसे मसी येलोमी सिंगदा नत्रगा लमदम खुंदा मिनरिबा फुरुप कयादा याम फोंग सिंगनबा अमदी इकाय पिबनी मरमदी स्टेट फोर्स हाइसिदा यावरिसी अखोई सुबनतगी कम्युनिटी अमा खगी मियोसिंग नते मैतै खगदेगी नते सिदा तोंगां तोंगांबा कांगलोब की इसिनाव मयाम अमा यावरिबनेबा अदुना हाइरिबा स्टेट फोर्स सिंगी कुकी दाब खुंदा संग यारोय गारिबसी सुमनगी मसी मणिपुर गवर्नमेंट इकाय पिबा नते मसिदी इंडिया गवर्नमेंट इकाय पिबनी अदुगा मणिपुर की लैरिबा कांगलोब फुरुप खुदिमक्तसु इकाय पिबनी ngarang Bisnupur district ki Naranchina da laiba second ARV ki camp ki miyoi chonga romna sentry amadi quarter gat overpower tawraga battalion arms ki kote ki nongmai chani amadi maru mayang kunmari ki manungda district asigi mafam khrada lakhiba nongmai sing fangnaba combing operation chathakre ngasi combing operation adu CRPF amadi Manipur police commando ki apunba team amana chingnaba mafam sing da chathaki Moirang police station konba mafam sing Fowala Sunusify Naranchina amadi thamna pokpida yum da changduna thiba humba ki thabak chathaki adubu mi fami pun pochai fagatpagi paudil leite haina aikoi gi Bisnupur gi paumin hairakli Bisnupur district ki Torbung Banglada ngarang kuki jau kunsha manga gi asi wa hakchang sing fumna ba kanna lakna ringai chairakta ngarang nungthil kuki jau terrorist sing na state force amadi volunteers sing gi apunba team ga yamna kanna nongmai kapna khre Kuki jau terrorist sing asi wa hakchang fumba yaroi haina maitai sing na tirim rota akan ba khongjang sangsilingai kuki terrorist sing na naronda tinglom da kakhat khraga matam sangalumduna leiraga tira khongsang bi leithel maning tharoi lok geljang amadi monghat hari ba khunsing asida numidang waidagi leptana nongmai ka pa horaki numidang khara thenglakpa pung 3 taba aduwaigi bom ka pa horaki amadi bom amadi nongmai kapsilapka maraktuda anakpada leiba yum singi imung manung sing safagada mafam singda paktha pakhana chenthokna raki hairi kuki terrorist sing na kablakpa bom kaya labukta taki khara amana pokhaiduna labukta ta pokhaidana labukta ta duna leiri mafam duda lawmi sing law uba changba ngamnadri haina romeo ko ba khunja amana fongdora mahakna hai Trong Lavidagi Kudek Pi Tera Khongsang Bihai Riba Kilometer Marimuk Sangba Lam Asigi Maning da Kuki Kuntaragani Panlay Makoina Afaba Kulai Paidaga Aikoida Landai Kunja Singna Haizaruraga Santi Ni Haina Firal Amoba Yunglaga Dharma Sanaduna Lady Haiki Makoigi Nupi Singdi Drone da Yangbada Nomai Thangba Yang Ui Nomai Thangba Yang Ui Makoina Mamang Thanglaga Kulai Paiba Tungda Laklaga Lanchangi aduna hauzik khunja sing kaituna chenba ji lengaki phibam yengbiraga lengangna hairiba khunja sing sibu amadi khoi hauzik akoi laithel hairiba jaga asidagi horaga tronglawbi khudekpi hairib khunja si kilometer manga mari na konba jaga singni hairiba jaga sing ja chingchang pareng hinga si kuki kuntra dipan hena tai hairib khunja sing asidagi mai koidi maphaw makhani khulai loina mapai adang mai khoigi maira pai nupi ni hairibasu sakhi kya khoi nu ucharabani mai khoigi na khulai thangba nupi singsina mai khoi mamang tharaga lan changba adumak akoi uribani ada security force ki afaba khulai na season ragasu uhalagasu akoi ki site ngasi bokda action amata lokhat pide Manipur ki tanglaba sagol yokhana Bisnupur district ki Moirang police station konba Fowala gi turel danga si ayok sagol ama siraga leiramle sagol sing boningthi ne yokna ba Fowala da su hana dagi hotnari haujik su yokhatli adubu asigumba tanja singda kanana kari maram gi sagol asibo halaga mafam sida thanamli bano haina miyamna hangnari Numidang da miyoi khara laklaga toramba oigadaba khudam khara di fangi adubu chap chabadi khangba ngamdri asigumba masing yamsilaktraba sasibo hatpa asi matungda kana amatana tongbiganu haina miyamna appeal tongnarakli Chennai da laiba Mayer Radhakrishnan Stadium da ngarang sanakhiba 3 lakh suba nupagi Asian da India gi oina makoi gi ahanba match da China bu panjal 3 ani da maithiba pikre India na mai pa ki basina maram oiraga goal masing chanbada Yenglaga Indiana point teligi makokta leiba ngamkhre atopa match amada South Korea na Japan panjal ani amada maithiba piki aduga Malaysia na Pakistan panjan ahum amada maithiba piki ngasi group state match singda India na Japan ga South Korea na Pakistan ga amadi China na Malaysia ga thengaragani nimit tarani chupna chathagadaba tournament asida hojik fawbada world number 4 oiriba India ge hockey team na khwaidagi makokta leiri
Prime Minister Narendra Modi ki mingda mamangda Congress ke luchingba Rahul Gandhi na fazadaba ming sijanarubagi defamation case ka mari leinana Gujarat High Court ta takiba Raibu singnaduna Supreme Court ta wakat amagi warol ngasi court asina jatharagani masigi mamangda Gujarat High Court na Modi ki mingla na sijanabagi defamation case na maram oiduna Rahul Gandhi bo Lok Sabha ke member ngarang Rahul Gandhi na Supreme Court ta mahak mara leite amadi Modi ki mingla na sijanai haiba asi matangda mahakna lanjade haiba wafam Thamloi Haiki. Terak asida ngarang Bombay High Court na case asiga mari leinana local court asida tharakiba interim relief amagi matung inna Rahul Gandhi masa langnabagi matam September 17 fawba sangdokre. Aroibada maroiba pawmu hana pizare. Amukona kuntaruk suba Manipur Integrity Day of Hakchang Loba Maitai Gisu Thiba Khangdana Ladiba Haksang Sing Masa Masa Ginu Manunda Yohan Bachangi Haina Amukogi President Nando Luang na Haikre. Second IRBG came to Nomai Yamna Low Krapamatung Pung Kunmarigi Manunda Bestapur District in Mafam Krada Combing Operation Chatabahokre. Amadi Nomai Num Chuhalakre. Village volunteers sing a Hamana Kamnakre. Sida hauzik ko na Manipuri Paulo jari makhatara ko pawid na miyam na notice window ko meeting tado na live view amuka suana surbala mairembam na kurum jari